Chinese Foreign Minister fawwa laktuna themjinbiramlaba yumthangnariba Pakistan amasung Afghanistan hairiba country anisigi oiba conflict asi hojik nawna honglakliba politics asina maram oiduna US ki maikedi Afghanistan da nawna mi yeng sangsilakpa amasung Pakistan yi oina leirakliba mari asida re-entry ama lakpadagi amukka hana pungchai jaibagi fibamda lakle Hauji Afghanistan ki lenga oiriba Taliban lenga ki oiba foreign minister na India ki oiba khongset amada chatkringaida ikang khangawdana Afghanistan ki capital oiriba Kabul hairiba mafam asi fawba yauna Kabul Paktika amasung Khost Jalabad hairiba mafam sing asida yamna chawba attack amakhak chatharakre Mafam adwaidi khundaduna leiriba miyosingna fongdorpa wafamgi matungina ikang khangawdana yamna ahoba makhangi oiba karigumba khara pokhairakpagi matungda makoina yengkhaluba matamda nongthak asida fighter jet kaya ama paibagi oiba saktamsing uva fangki maram aduna thokriba thogdo adu airstrike ama khakni haibagi oiba wafam asi fongdokli Fighter jet haibasidi malem masigi country kaya amana fawba leiba ngamdaduna leiba adumak yawnaribani maram aduna chatharakiba strike asi isam chamba militant group singi maikeidigi tauba natte country amagi oiba suksoi soidna khut yawramgani haibagi oiba wafam asini aduga hawjiki oina leiriba politics asina maram oiduna leiriba conflict sing asi yenglaba matungda yumthangnariba Pakistan hairiba country asigi maikeidigi chathakiba airstrike suksoi soidna oigani haibagi oiba wafam asi thorakli Hauji Afghanistan ki oina leiriba defense ministry ki maikeidi ki thadorokpa cherol ki matungina Afghanistan ki capital oiriba Kabul amasung Paktika hairiba mafam asi maru oina target tokhi madugi manungda civilian sing misam singna leiba Magra market na chingba mafam sing asi fawbada target tokhi haibagi oiba wafam si thamki tawbada bu chatharakiba strike aduda Afghanistan ki side thoidokpa casualty leikide haiduna Afghan government ki maikeidi ki thamli aduga thokriba thogdo asigi matangda Afghanistan lenga ki maikeidigi Pakistan na chathakiba airstrike ni haiba wafam asi yamna mayek sengna fongdoktuna madugi oiba pakhum chapchana pigani haidun hauzik akanbu warning sing fongdokpa hokre hauzik fawbu yoina Pakistan lenga ki maikeidigi su chathakiba strike adu makoina tawbani haiduna claim tawbasu leite aduga makoina tawba natte haiduna madubu deny tawbugi oiba wafam su leitri adubu hauzik Pakistan hairiba country asigi lenga ki maikeidigi makoi yoina leiriba citizen sing asi kannabagi damakta Cross-border terrorism asibu thingnabagidamagta operation singdile palaitana chathari haibigi oiba wafam asi fongdoktuna hin amakhak piduna thamli chathakiba airstrike adu terike Taliban haiba Pakistan da operate tauba Taliban gi maikeidigi Afghan gi lengak semkiba asigumna Pakistan hairiba country asigi oina leiriba lenga asi inturaba matungda makogi oiba government ama parakani haiduna yamna kanna sangsilliba Kangmusing asigi luchingba adu Kabul da leire haibagi damakta mahakpu hanabagi damakta chathakiba airstrike oiramgani haibagi oiba wafam asi hauji side khudingmaki maikeidigi fongdorakli hairiba wafam adu oiba taragadi luchingba adu hauji fawba hatri mahaki maikeidigi masa asi karimata tawde haibagi oiba audio recording khara thadoktuna hauji masamak save oiri makoina chathakiba strike aduna mahakakta natana mahaka chatminariba miyoi khudingmakta asoi angam amata yawhankiba leite haibagi oiba wafam asi yamna mayek sengna fongdokli Yumthangnariba Afghanistan amasung Pakistan hairiba country asigi oina ngamkhai oiba chenaba Dural line gi oiba wafam asidasu adumak lakli masida Afghanistan da Taliban gi lenga lakraba matungda masigi chenaba asi hanadagi hena kankhalakpagi oiba maongsu aikoina uba fangki masigi makha tabada hojik maru oina leiriba issue asi TTP hairiba group asi hojik Pakistan da mapangal yamna kankhalakbadagi Pakistani lanmisingi mathakta chathabe attack asi aduki matik yamna kankhalakibani Ikui kuidringaida Pakistan ki maikeidigi Somalia ki oina leiriba crisis loishingani makoigi military thaduna mateng tawgani haiduna challingaida somnakanda amuk TTP ki maikeidigi chatharakpa attack na Pakistan ki oina leiriba army taraga tare leikhidabagi oiba thogdo amasu leikre masigi matungda Pakistan laima ki maikeidigi cross border ki oiba terrorism asibu chapchana thengnagani haiduna maru oina TTP asibu target tawruba matungda action lokhatkani haibigi oiba yamna kanba warning sing leikre aduga yumthangnariba Afghanistan hairiba country asida Terrorism mu sawatanabagi oiba akanba warning singsu aikoina taki masigi mamangda Pakistan hairiba country asigi maikeidi masamaki territory oiriba Pakistani citizen singna leiba mafamda fawba terrorism thengnaribani haiduna airstrike chathakibagi oiba thogdok sing leikre maduda angang yauna misam sing leikidabagi oiba thogdok sing yawki maram aduna Afghanistan gumlaba yumthangnariba country amata strike chathabada Pakistan gi maikeidi thoidokna khangadaba natte haibagi oiba argument su adumak thokli Hauji Afghanistan ki capital oiriba Kabul hairiba mafam asi fawbi yauna chatharakiba airstrike adu Afghan lenga ki maikeidigi Afghanistan hairiba country asigi sovereignty bu singnaduna chathakiba attack ni haiduna yamna kana yaningdabu fongdokli Mamangda Afghanistan ki president oina leramba Hamid Karzai ki maikeidigi chatharakiba airstrike adu international law violate tawba khongthang amakhakni maram aduna diplomatic oiba solution ama athuba matamda porakpana khwaidagi fagini haiba
ꯋꯥꯐꯝꯁꯨ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯁꯤꯅ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯈꯛꯇꯃꯛ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯄꯥꯀꯤꯁꯇꯥꯟꯒ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯑꯃꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯊꯤꯡꯕ ꯌꯨꯑꯦꯟꯒꯤ ꯑꯣꯏꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯀꯌꯥ ꯑꯃ ꯂꯩꯔꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯂꯧꯗꯨꯅ ꯋꯦꯕꯔ ꯂꯧꯔꯕ ꯃꯇꯨꯡꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯈꯛꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯗ ꯆꯠꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯕ ꯌꯥꯎꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯆꯦꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯈꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯂꯥꯞꯊꯣꯛꯎ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠꯀꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃꯈꯛ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ, ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯐꯥꯎꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯧꯍꯧꯅꯅ ꯍꯜꯂꯛꯄ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯅ ꯕꯒ꯭ꯔꯥꯝ ꯑꯦꯌꯔ ꯕꯦꯁ ꯑꯁꯤ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯔꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯅꯕꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔ ꯂꯩꯅꯤꯡꯕꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯣ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯒ꯭ꯔꯥꯝ ꯑꯦꯌꯔ ꯕꯦꯁ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯌꯥꯗ꯭ꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯆꯥꯏꯅꯥ, ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯁꯤꯡꯅꯗꯨꯅ ꯕꯒ꯭ꯔꯥꯝ ꯑꯦꯌꯔ ꯕꯦꯁ ꯑꯁꯤ ꯂꯧꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯥꯏꯠ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯈꯔ ꯂꯧꯈꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯒ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯠꯄ ꯃꯔꯤ ꯂꯩꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯇꯦꯡꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯅꯤꯡꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯇꯤ.ꯇꯤ.ꯄꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃꯈꯛ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤꯒꯤ ꯈꯛꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯆꯧꯕ ꯑꯃ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯝꯂꯤ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯥꯟꯅꯕ ꯏꯟꯇꯔꯦꯁ ꯈꯔ ꯂꯩꯔꯕꯅꯤꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯥꯂꯤꯕꯥꯟꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕ ꯃꯇꯝꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯀꯤꯁꯇꯥनी ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯕꯦꯁꯁꯤꯡ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯌꯥ ꯑꯃ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯄ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁꯀꯤ ꯃꯇꯦꯡꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯔꯨꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯑꯃꯨꯛ ꯑꯐꯒꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯃꯔꯤ ꯆꯦꯠꯁꯤꯟꯍꯟꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯀꯟꯗꯨꯅ ꯊꯝꯂꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯁꯟꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤ ꯀꯛꯊꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯗꯅꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯧꯔꯛꯂꯤꯕꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯩꯁꯤꯟꯅꯔꯝꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯝꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯊꯥꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯔꯣꯜ ꯑꯁꯤꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁꯀꯤ ꯏꯟꯇꯔꯦꯁꯇ ꯂꯩꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯌꯨ.ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫